Academy for Competitive Studies haina mingthonba UPSC, MPSC, SSC, Banking, Railways amadi Departmental Exam singi coaching center mangasi Thoubal Okram wang matabada leiba ISEC building da hangdokre. A1 Academy for Competitive Studies Thoubal hangdokpagi thoramda khangabo kendragi hanagi MLA Okram Landoni Devi na atoiba mithunglen Center asigi advisor Dr. TH Komol Maitaina thoramapu amadi Thoubal College ki principal Professor A. Nabachandra Singh na akhanaba mithunglen singoina sarukya ki. Thoramadugi nungi warol piraduna A1 Academy for Competitive Studies Thoubal gi coordinator A.K. Biswajit na hai. Lamdamasigi tungi yumbirel oirakadoriba mahairoi sing amadi lengaki thabak tauningba naharol kaya lay. Adubu imong manunggi senmitlon gi fibam fataba lapna chatlaga coaching tawba ngamjadaba na naharol singda khudongchadaba kaya mayok na duna makoi gi tungi punsida Lana chatkiba aikoi khudingmak na uba fangle. Masa-masa na pamjaba competitive exam sing crack tawna bagidamakta sel chawna puthokuna amadi imong manunggi sel tumgi fibam fataba na maram oiraga. Coaching yawba ngamjadaba aspirants singda kanaba pinaba masa-masa na pamjaba sinfamaduda chathanba ngamna bagi pandamda A1 Academy for Competitive Studies asi Thoubalda purakibani. Center asida coaching yawba aspirants singda ISEC na piriba Thataruki computer training amasu sel amata laudana piragani hainasu A.K. Biswajit na fongdoki. Athoiba mithunglengi warol piraduna hanagi MLA Okram Landoni na hai. Laibaka sida masa-masa na pamjaba sinfamda chatnaba tongan-tongan ba competitive exam kaya lairabasu hauziki matamasi yamna competitive oire. Lairik fana hairabasu sinfamaduga chanaba competitive exam adugi coaching yawba haiba asi tangai fadaba oire. Maramasina coaching gi damakta lapna chatludrabasu Thoubalda coaching center mahangdokpa asi yamna laibak fabani haiki. Thoramadugi sarakam oina A1 Academy for Competitive Studies Thoubal gi founder committee members oiriba handak haidokiba MPSC 2022 da 30 super rank tamai paklakraba Surendra Thongam su taramna okpaga loinana achamba khudol piduna ikai khumnabasu utki. Yamna nagna tamba phangjaba koi mai ko thorani haita ya hamra thunjai aduna koi study chatlaga namonda coaching center kya malai adu ate Delhi da ate jaga state kaya sumba center si nyama hamlai adu koi na koi manipur dadi koi researching koi yamna kanna koi science paina ba koi nada ba haita re sumai dawda sumai anak pada Sasigi, koi makoibo, namjingba, koi makoibo, apaba namjingba, tapiba, si am nagna laibase, ay atubi mati, ay su sendala sibo ay su kare subject. A1 Academy haibase ista, koi landam sonda laiba competitive examination ki, amusung job placement ki, job career government ki career system na bohana maganda, oho ba kaya laiba, adu sumatat financially backward whereby Kangu Sine, the Prutan Chalaba family Gisina, Equina, Yamna huge amount of other Tabungam Dava, Adumba, Aduga, strengthening like experience is good, even how I have Poena, Nasiki, Ewa, Academy for Competitive Studies about the Lakibani, Masesa like faculty saying, Masi for expert, Amusum experience Lerba. Egogi langam songi ayamna faculty singi makoi singasi egoi langam songi ni haigasu imphal longa imphal makai longa salaga atotoba academy singsinga makoi experience makoi lai jaba khunja basing su taiba dumba odasing atani haina mayam pungdok sage asingba odasing si egoi thobal makai longa su matik chan adum lai haibisi su egoi mayam da asing tong cha bisu lorgai amjage aduga nasigi lembiradiba guardians sing aduga invitees sing sum experience sing sida ekona A1 ni makai dagi thamjani basi ekona ngasi pijagadriba competitive exam sing da for example UPSC ki MPSC ki SSC ki railways banking asine simba competitive exam laiba mayam sing sida Equina Anamba, Makoina, Crack on the Honamanda, Equina Lay, P. Bok, Dong Sawa, so Equine enforcing
ek yayo makai angam ba thadaraga ekoi su namna ba experience sibo ekoi mating pangjage aduga landam somta leibiri ba paipuna mukna so ewan academy sibo support obiu to cooperation bibiu haibasima we coordinator amoina am thamjage arobada ekoi competitive exams sim matau karamna mai pakadage amasung maseda pigadoriba inspiration amasung makoi motivate tokadaba adagi maksesa ekoi interview ki preparation communication skills nasingba ekoi competitive examination ki syllabus ki wangada hena darka ori basing sio koi soidana mas mapam masina sio koi soidana pigani amasung phangani haibasima mas ngasi ki kudong chabasi lawga myam to khongopchari ekoi na masesa pigadoriba ehe kudong chaba mana ekoi ki hanadagi lejarba ISEC haidana मैम सखंग कंप्यूटर ट्रेनिंग सेंटर असना मसिगी कोर्स असिदा यावरिबा अटेंड तौरिबा एस्पिरेंट खुदिमक को 6 मंथ की सर्वे कोर्स में एक लेना मकोय द बोनस अमोय न पीबा हाइबसिना कोई अहानबा इंट्रोडक्टरी होइना कोई मकोय पिजबनी